Ngasigi oiba tongan page kharagi posting collection tawbagi manungda iduningthau hairiba page asina phongdokpagi matung ina Meitei Kuki lan asigi Remembrance Day Kuki Singna tha Khudingi chauna pangthoi haiba wafam asina ahanba oina miyamda kudol tamjage amadi video asibu miyeng tabiriba punamakpu Loktak Mapao updates ki makaidagi taramna oksabaga loinana ikai khumnabu uchari Meitei Kuki lan asigi Remembrance Day Kuki Singna tha Khudingi chauna pangthoi tha amada anirak Pangthokpasu yaukre aduna tha kun suraba lan asigi kunganithoi suba Remembrance Day kotuna sinduna me ahumda kangpokpigi phaijangda leiba Martyrs Cemetery da pangthokadauri tha amada amurak anirak pangthokpa thoram asida yauba ngamhaudaba kuki individual singda lupa lising yankhai fine thigadabani haina kotuna notice thokli fine asuk yamna chawna loriba asi atagi nate yumthong kuding drug kabar poppy plantation tawrabanina poppy cultivators sing asi haujik lorok tha oibanina makhutta paisa pairaga leinai aduna tax tawba yaragani haina rate chawna fix tawbani lambi da leiramba kuki gi check post bunker sing security force na takhai badadi kotu kuki NP masak urudrabani kuki volunteer sing security force na phabada kotu kuki NP thorakte public amadi village volunteer maranai tai numit asida sarkar gi loisang private institution dukan amadi business establishment loinamak thonglon gadabani haini manga suba phase jangna dop hairiba asi handak Myanmar manungda sikhiba kangpokpidagi KNAB gi miyoi sing adugi prayer ni public opinion kotu Kuki NP Singna phase 9 na Meitei Kuki landa sikhiba singi mass prayer pangthoi mass prayer aduda mayamna kalakpa paisa sing adu kotu Kuki NP na paisilaga asibagi imungda phi amaga lupa lising manga gumba piraga aremba paisa sing leader makhaina yenai Hill Tribe Council Morena Kuki NP da tharakba chirol amada deceased family singna sakardagi ex gracia lobagi pausu leirabanina akhoi amuk hanna deceased family gi mingda public donation tawba yauraroi haikiba laikre public sing asi phase manga gi Remembrance Day prayer da thoraktuna paisa donation tawraroi haina khanbadagi kotuna prayer laktaba singdagi 50k fine logani haina notice thokpani mass prayer da public donation dagi tarakpa paisa sing kuki leader singna loina yenai haiba asi public loina khangle donation tawkiba paisa singi hisab puthor o haina social media da inarakpasu yaukre handak asi public sing Remembrance Day yauroi loina haina bani madu khangbadagi namduna kauthuklaga donation launaba laktaba miyoi sing fine lising yankhai pigadabani haina notice thokpani hairi makasa tarakpada kwakaithel 360 hairiba page asigi post amani khak lakhot jaraga thamjagi karama maina chakpadagi miyoi ama laikidre hairi lamboi khonglang makhong lane number 11 ta thokibani date 1st March pung 9 makhai tabada swift car amagi manungda miyoi aduga pulap gari adu mai chaktuna leirambani hairi laikidraba miyoi adugi maming thoksom Roben chahi nifuga nipa leiroi senba lauremam lekai dagini haiba wafam sing phongdokli page asigi makata na malemgi ahum suba lanjau thoknaba honaganu haina Ukraine gi President Zelensky da US gi President Donald Trump na chaikre hairi makata na page asina phongdokpagi matung ina ngarang tamugi pandada KNAB manga tatkre hairi makha satarakpada AT General Headquarter gi PRO oina thopubiriba Robin Mangang khairakpangi page tagi post amakaktang thamjage illegal immigrants foreigners narco terrorist kuki kayagi changpam oiriba entry point singi fencing tujinanaba ngasi Delhi da Manipur gi honorable governor yauna phamkiba high level meeting da honorable Union Home Minister na instruction pikibabu awangba thakte ikai khumnabu uchari Manipur gi highway singsu free movement tawnanaba haijakiba adusu March 9 dagi thabakta onthoklagani takpire AT na pisin kiba point singda ahumdi thuna rek tawbirakpagi damak thagatchari haiba wafam phongdokli National Highway 2 amadi National Highway 37 da potchai puduna lakpa gari Imphal da thunglare hairi National Highway 2 amadi National Highway 37 da lamdam asigi tangai fadana nongmada changdraba yadraba potchai puduna lakpa gari samriga kunthraga taruk amadi chamaga mokdraga manga hairiba lambi asida apanba yaudana pusilakre makhatana potchai pusilakpada khudongthiba thoktanamagi damak chinangai oiba mafam singda security force na kanba section tharang lokhatki Manipur district punamakta pamdaba thodok thoktanamagi damak sing amasung tamda punna checkpoint chamaga mapan hangduna achat ong sing sek tawbagi thabak chathakre haina Manipur police control room na
थदोरक्पा चेरोल अमना खंगलकली मखा चथरकपदा नुंथिल पाउसे की सिपोंग अमा ओइरिबा कंगला पाउदगी लखोटचरगा थमजगे होम मिनिस्टर अमित शाह ना मयाई तंगबा लौरगा सिक्योरिटी रिव्यू मीटिंग पांगथोखरे मार्च 9 दगी हाईवे सिंह हांगदोक्तुना चथोक चसिन यानगदौरी हाइबा वफम फोंगदोगली यूनियन होम मिनिस्टर अमित शाह ना मयाई तंगबा लौरगा मणिपुर की हौजिक ओइरिबा फिबम असिगी मतंगदा सिक्योरिटी रिव्यू मीटिंग अमा ngasi न्यू दिल्ली दा लैबा मिनिस्ट्री ऑफ होम अफेयर्स की नॉट ब्लॉक ता पांगथोखरे हाइरि पाव असिना हाई मणिपुर की मतंगदा पांगथोखिबा सिक्योरिटी रिव्यू मीटिंग अदुदा मणिपुर की गवर्नर अजय कुमार बला सिक्योरिटी एडवाइजर कुलदीप सिंह डीजीपी राजीव सिंह अमदी इंटेलिजेंस ब्यूरो की चीफ तापन देकागा लोइनना मिनिस्ट्री ऑफ होम अफेयर्स की ऑफिसर कया सुसरुक याखि ngasi की रिव्यू मीटिंग अदुदा मणिपुर की इशू कया की मतंगदा वफम कया खनखिबगा लोइनना मिफम मार्च 9 दगी नेशनल हाईवे सिंह हांगदोक्तुना फ्री मूवमेंट तौबा याहनबा लंबी द संखाई चुंखाई तौरिबसिंग की मथक्ता केस लखोटपगा लोइनना इंटरनेशनल बॉर्डर बाउंड्री सिंह अथुबदा खाबा लोइसिननाबा होनबा अमदी मणिपुर दा ड्रग फ्री ओहनबगी मतंगदा तोंगान तोंगानबा खोंथांग कया लखोटनबगी मतंगदा जुखनखि पनबा याबदी मणिपुर की चीफ मिनिस्टर नोंथोमम बिरेन चीफ मिनिस्टर की फमदगी रिजाइन तौक्रबा मतुंग अमदी स्टेट असिदा प्रेसिडेंट रूल थमखरबा मतुंग यूनियन होम मिनिस्टर अमित शाह ना चेयर लौदुना स्टेट असिगी सिक्योरिटी रिव्यू मीटिंग पांगथोकपा असि ngasi asina ahanbani governor Ajay Kumar Balana lamdam asi mahoksa ki phibam da hanjilhanaba paikhalakliba thabak thoromsing adu mifam asida Union Home Minister Amit Shah na review tawki pauksi asigi makhata na Kuki singa saramba bunker sing thugai khre hairi ngarang nongma panba nimit ka mari leinana kongba maru gi laifamlenda Meitei singa security force singa loinana lai khuramba changba da chingthaktagi Kuki militant singa nomai round ta rong kapsin duna attack satharakiba mafam aduda ngasi ayuk security force na sangsin duna thibu humba ki thabak sathabaga loinana Kuki singa saramba bunker kaya sidokre hairi ngasi Manipur police amadi CRPF ki apunba combined force amana Mark Hill range ki akoiba mafam singda patrolling satuna thibu humba ki thabak sathabaga loinana mafam aduda Kuki singa saramba bunker sing adu sidokibani Kuki militant sing na lairamgani haiba mafam sing aduda sangsin bunker sing sidoklabasu ngarangi nomai kapsilakpa aduda senaba Kuki militant sing adudi housing phawba phaba punbagi paudi leitri hairi makha satharakpada nungthil pawse ki sipong ama oiriba pawzel dagi lokotcharaga thamjage tampaki khulngakpa sing dagi khulai pikat halaga Kuki militant sing na free thaba yaroi hairi tampak dagi khulngakpa sing gi khulai pikat halaga Kuki militant sing na tampakta nomai kap tharaklaba phawba karigumba action amata lawdana free thaduna leiriba ase India langangna game plan ama oina thawaina chatharabra Meitei singi khulai pikat hanbadagi hena luriba amadi mathau taribadi Kuki terrorist sing hana takhaibani haina United People's Front Manipur UPF ki advisor El Jadumani na phongdokre wapam ase ngase Meitei gi maru oiba thorom ama oiriba lamtagi saroi khangbagi thorom gi manung sanna Nomaibung Women's Development Mera Paibi Association Koloi Leima Lai Committee Nomaibung amadi UPF ka kusamnaraga mifam ama pangthokpagi thoram Nomaibungda pangthokpa thoromda phongdokibani Jadumani na hai Manipur gi governor gi makaidagi khulai sing pikhalakna bakhangalakpadagi tampakta leiriba Meitei singna leptana khulai sing pikhatpa leire adubu khulai pikhatpa ase Kuki singi oinadi ningthina tawdabra haibagi chingnaba leire Meitei khulngakpadagi khulai lokhatpadagi hena mathau taribadi micham miyambu minungsi leitana haliba Kuki terrorist sing hana takhaiba asina hena maru oi adubu masi central government amadi Manipur gi governor na tawdana leiri ngarang maktada Meitei singna kongba maru leifamlenda laigi oiba thorom pangthokpa matamda Kuki militant chingna nomai kap tharaktuna kihan khanganba maong tadaba wafam kaya lauduna karem kathainabagi tawdok chatharakpa leikre masigumba thong kaya asida India government na tumina yengduna leiba karigumba thabak amata pakhattaba si taraina lawde chingda free tharaga tampakta leiriba Meitei singda ot naibagi thabak chatharibba se India langakna atamnana game plan ama oina chatharabra Manipur ase naikhaiduna loisinanaba honarabra haiba wafam thorakle oirakliba pibam asida miyam punna wakhal taminaraga kari tawba mathau tai ngasi lamtagi thangja saroi khangbagi thorom pangthokpaga loinana asigumba Manipur gi oiriba pibam sing asigi matangda khanna nainabagi mifamsu numit asida ima event singa kusamnaraga pangthokpani haiki thorom aduda UPF ki president Nongthombam Rupachandra yauna Nomaibungi ima event kaya saruk yaki